ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯄꯥꯔꯤꯒꯤ ꯇꯥꯂꯣꯏ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯊꯔꯣ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯔꯣꯒꯤ ꯃꯆꯥꯅꯨꯄꯥ ꯃꯄꯥꯔꯤ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯔꯣꯒꯤ ꯃꯄꯨꯔꯣꯏꯕ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯕꯤ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅꯤ꯫ ꯃꯁꯥꯒꯤꯗꯃꯛ ꯏꯀꯥꯏ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯋꯥꯅ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯔꯒ ꯃꯁꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯏ꯫ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯄꯥꯔꯤ ꯄꯥꯈꯪ ꯐꯥꯔꯛꯇꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯁꯨ ꯁꯛ ꯐꯖꯕꯗꯒꯤ ꯃꯁꯥ ꯐꯕꯗꯒꯤ ꯑꯃꯗꯤ ꯃꯔꯝ ꯃꯣꯛꯄꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯊꯔꯣꯒꯤ ꯃꯆꯥꯅꯨꯄꯥ ꯃꯄꯥꯔꯤꯅꯤ꯫ ꯅꯣꯡꯃꯗꯤ ꯃꯄꯥꯔꯤ ꯎꯃꯪ ꯑꯃꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯥꯔꯤꯅ ꯎꯃꯪ ꯑꯁꯤꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯤꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ, ꯃꯃꯥꯡꯗ ꯀꯌꯥꯔꯛꯁꯨ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯔꯤꯅ ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯂꯣꯟꯅ ꯀꯅꯥ ꯎꯈꯤꯅꯤ ꯍꯥꯏꯅ ꯂꯨꯝꯂꯒ ꯌꯦꯡꯖꯕꯤ ꯃꯁꯦꯝ ꯇꯔꯨꯛꯀꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯃꯄꯥꯔꯤꯕꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯃꯄꯥꯔꯤꯅ ꯁꯤꯡ ꯆꯟꯕꯗꯨ ꯂꯣꯟꯅ ꯎ ꯑꯆꯧꯕ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯤꯡ ꯁꯨꯝ ꯆꯜꯂꯝꯕꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯦꯡꯂꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯂꯛꯄꯗꯒꯤ ꯐꯠ ꯑꯣꯟꯊꯣꯔꯛꯏ꯫ "ꯀꯅꯥꯅꯣ? ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯅꯝꯗꯨ ꯊꯨꯗꯦꯛꯀꯅꯤꯀꯣ?" ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯃꯄꯥꯔꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯁꯥ ꯍꯦꯂꯣꯏꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯆꯗꯨꯅ ꯎ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯋꯣꯏꯃ, ꯀꯩꯅꯣ ꯁꯤꯗꯤ? ꯃꯤꯔꯣ ꯂꯥꯏꯔꯣ? ꯃꯤꯗꯤ ꯃꯥꯟꯅꯩ꯫ ꯑꯁ, ꯀꯔꯤ ꯈꯨꯐꯖꯅꯣ ꯁꯤꯗꯤ? ꯍꯦꯂꯣꯏꯒꯗꯨꯕꯨ ꯑꯁꯨꯝꯅ ꯐꯖꯖꯥꯠꯂꯣ?" "ꯑꯣ ꯀꯔꯤꯅꯣ ꯅꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ ꯃꯁꯛ ꯐꯖꯕ ꯄꯥꯈꯪ?" "ꯑꯣ ꯀꯩꯁꯨ ꯇꯧꯗꯦ, ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ꯫ ꯑꯗꯣ ꯅꯪꯅ ꯅꯔꯩꯒ ꯀꯣꯜꯂ ꯉꯥꯡꯉꯤꯗꯣ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯅꯨꯄꯥ ꯐꯥꯅꯕ ꯂꯥꯡ ꯊꯥꯛꯄ ꯃꯥꯜꯂꯤ." "ꯑꯦ, ꯀꯔꯤ ꯋꯥꯇꯥꯅꯤꯒꯦ? ꯑꯩꯕꯨ ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯁꯤꯒꯦ?" "ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ, ꯅꯪꯕꯨ ꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯣ? ꯑꯩꯅ ꯁꯤꯡ ꯆꯟꯕꯗ ꯂꯣꯟꯅ ꯌꯦꯡꯉꯝꯃꯤꯁꯦ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤꯔꯣ?" "ꯑꯩ ꯅꯪꯕꯨ ꯍꯥꯠꯀꯦꯅ ꯂꯨꯝꯕ ꯅꯠꯇꯦꯀꯣ. ꯑꯗꯣ ꯑꯩꯁꯦ ꯃꯤ ꯅꯠꯇꯦꯕ. ꯏꯆꯦꯝ ꯇꯔꯨꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯗꯣ ꯑꯇꯣꯝꯕꯤ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯛꯑꯣ." "ꯍꯦꯂꯣꯏ ꯑꯣꯏꯔꯦ ꯅꯁꯛꯇꯣ ꯉꯁꯥꯏꯅ ꯍꯦꯛ ꯎꯕꯗ ꯃꯥꯟꯈ꯭ꯔꯕꯅꯤ ꯑꯩꯅ꯫ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯆꯠꯂꯣ ꯅꯣꯏꯒꯤ ꯁꯥꯟꯅꯐꯝꯗꯨꯗ, ꯅꯣꯏꯒꯤ ꯆꯥꯛꯇꯥꯐꯝꯗ ꯆꯠꯂꯣ. ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯆꯦꯟꯒꯦꯅ ꯆꯪꯉꯤꯔꯣ?" "ꯀꯔꯤꯅꯣ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯈꯪꯉꯕꯣ? ꯅꯪꯅ ꯎꯃꯪ ꯑꯁꯤꯗ ꯑꯍꯥꯟꯕ ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯒꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯂꯣꯟꯅ ꯑꯗꯨꯝ ꯌꯦꯡꯖꯔꯛꯏꯁꯦ." ꯃꯄꯥꯔꯤꯗꯨ ꯍꯦꯂꯣꯏ ꯑꯗꯨꯅ ꯉꯥꯡꯂꯤ ꯋꯥꯗꯨ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯥꯒꯤ ꯁꯤꯡ ꯈꯔꯗꯨ ꯄꯨꯟꯈꯠꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯝꯅ ꯆꯠꯀꯦ ꯇꯧꯕꯗꯨꯗ ꯑꯇꯣꯝꯕꯤꯅ ꯃꯥꯡꯗ ꯐꯠ ꯂꯥꯎꯅ ꯊꯠꯂꯒ, "ꯑꯦ, ꯀꯩꯅꯣ ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯂꯤꯕ ꯋꯥꯁꯦ ꯇꯥꯔꯝꯗ꯭ꯔꯤꯕ ꯑꯣꯏꯔꯦ?" "ꯑꯩ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯝꯃꯤ ꯅꯠꯇꯦꯀꯣ. ꯍꯦꯂꯣꯏ ꯑꯣꯏꯔꯁꯨ ꯀꯤꯕꯤꯒꯗꯕ ꯃꯄꯥꯔꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ. ꯑꯗꯨꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯀꯅꯣ. ꯍꯟꯗꯣꯛ ꯑꯩ ꯆꯠꯀꯦ. ꯏꯃꯥꯅ ꯉꯥꯏꯔꯝꯃꯅꯤ." "ꯍꯣꯏ ꯆꯠꯂꯣ. ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤꯀꯣ, ꯅꯪꯅ ꯐꯅ ꯆꯩꯔꯁꯨ ꯉꯥꯡꯂꯁꯨ." "ꯃꯩꯊꯥꯕꯤ ꯍꯦꯂꯣꯏꯁꯤꯗꯤ. ꯀꯔꯤ? ꯑꯩꯕꯨ ꯃꯩꯊꯥꯕꯤ ꯀꯥꯏꯅ? ꯅꯪ ꯑꯩꯅ ꯅꯝꯗꯅꯅꯦ ꯅꯪ ꯀꯣꯏꯒꯅꯤ ꯅꯪ." ꯃꯄꯥꯔꯤꯗꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯅ ꯄ꯭ꯔꯞ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯥ ꯅꯍꯥ ꯈꯔꯅ ꯃꯄꯥꯔꯤꯕꯨ ꯂꯥꯛꯄ ꯎꯕꯗ ꯀꯔꯦꯝꯅꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯅꯨꯄꯥ ꯑꯃꯅ, "ꯃꯁꯥꯒ ꯌꯥꯝ ꯐꯩꯀꯣ, ꯌꯥꯝꯂꯕ ꯁꯤꯡ ꯃꯄꯨꯜꯒꯁꯦ ꯈꯨꯠ ꯅꯥꯝꯃꯅꯒ ꯄꯨꯏꯀꯣ." ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯦ ꯀꯥꯏꯅꯒ ꯆꯥꯎꯊꯣꯛꯂꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ. ꯑꯩꯈꯣꯏꯅ ꯉꯥꯡꯂꯤ ꯋꯥꯒꯁꯦ ꯇꯥꯕꯤꯕ ꯅꯠꯇꯦꯕ." ꯃꯄꯥꯔꯤꯅ ꯄꯥꯏꯔꯤꯕ ꯁꯤꯡ ꯃꯄꯨꯟꯗꯨ ꯂꯩꯕꯥꯛꯇ ꯕꯣꯞ ꯊꯥꯗꯩ꯫ ꯑꯗꯨꯒ ꯅꯨꯄꯥ ꯅꯍꯥ ꯈꯔꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, "ꯀꯔꯤꯅꯣ ꯅꯣꯏꯅ ꯄꯥꯝꯃꯤꯁꯤꯕꯣ? ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯅꯣꯏꯅ ꯑꯗꯨꯝ ꯌꯦꯠꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯅ ꯅꯣꯏꯗ ꯀꯩ ꯇꯧꯈꯤꯕ ꯌꯥꯎꯈ꯭ꯔꯒꯦ?" ꯅꯨꯄꯥ ꯑꯃꯅ, "ꯇꯧꯕ ꯍꯥꯏꯕꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯈꯩ ꯅꯉꯣꯟꯗ ꯂꯣꯏ ꯉꯥꯎꯅꯈ꯭ꯔꯦ. ꯑꯩꯈꯣꯏꯅ ꯀꯣꯏꯒꯦ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯑꯝꯇ ꯌꯥꯔꯛꯇ꯭ꯔꯦ. ꯃꯁꯤꯅꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯌꯦꯠꯄ." ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨꯅ ꯉꯁꯤꯗꯤ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯕ ꯇꯥꯔꯦ. ꯐꯖꯈ꯭ꯔꯕ ꯅꯁꯛꯇꯣ ꯗꯥꯛꯐꯝ ꯑꯃ ꯊꯝꯂꯕꯗꯤ ꯅꯨꯄꯤꯅ ꯌꯥꯕꯤꯔꯣꯏꯗꯅ."
ꯅꯠꯇ꯭ꯔꯣ ꯏꯇꯧꯁꯤꯡ? ꯅꯨꯄꯥ ꯅꯍꯥ ꯈꯔꯗꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯏ꯫ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯤ ꯈꯔ ꯄꯤꯛꯄ ꯌꯥꯝꯅ ꯐꯤꯡꯕ ꯑꯃꯅ ꯃꯄꯥꯔꯤꯒꯤ ꯃꯃꯥꯏꯗ ꯆꯣꯡꯈꯠꯂꯛꯇꯨꯅ ꯀꯤꯟꯅ ꯊꯤꯟꯒꯦ ꯇꯧꯏ꯫ ꯃꯄꯥꯔꯤꯅ ꯃꯅꯤꯡ ꯐꯠꯍꯜꯂꯒ ꯑꯄꯤꯛꯄ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯈꯤ꯫ ꯅꯨꯄꯥ ꯑꯇꯩꯗꯨꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯍꯩ ꯃꯄꯥꯔꯤꯕꯨ ꯐꯨꯍꯧꯔꯁꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯁꯥ ꯃꯎ ꯐꯕ ꯊꯧꯅꯥ ꯂꯩꯕ ꯃꯄꯥꯔꯤꯅꯤ꯫ ꯃꯥꯅ ꯃꯈꯨꯠ ꯐꯥꯔꯤꯕ ꯑꯄꯤꯛꯄ ꯅꯨꯄꯥ ꯑꯗꯨ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯛꯂꯒ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯂꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯂꯪꯁꯤꯜꯂꯛꯄꯗꯨꯗ ꯅꯨꯄꯥ ꯑꯇꯩꯗꯨꯁꯨ ꯄꯥꯜꯂꯅꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯅꯥꯀꯟꯗ ꯂꯣꯏꯅ ꯊꯩꯗꯣꯛꯅꯈꯤ꯫ ꯑꯄꯤꯛꯄ ꯅꯨꯄꯥꯗꯨ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯁꯨꯞꯆꯤꯜꯂꯒ ꯇꯥꯈ꯭ꯔꯦ꯫ ꯃꯄꯥꯔꯤꯅ ꯑꯇꯩꯗꯨꯁꯨ ꯑꯃꯃꯝ ꯐꯨꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯥ ꯑꯃꯅ "ꯃꯄꯥꯔꯤ, ꯀꯩꯅꯣ? ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ, ꯑꯝꯇ ꯀꯟꯕꯤꯌꯨ, ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯈꯣꯏ ꯇꯧꯖꯔꯣꯏ"꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯃꯄꯥꯔꯤ. ꯑꯌꯣ ꯃꯥꯏꯁꯤꯗꯤ ꯃꯥꯒꯤ ꯀꯤꯟ ꯑꯆꯧꯕꯁꯤꯅ ꯊꯤꯟꯖꯤꯜꯂꯛꯄꯒꯤ ꯂꯣꯏ ꯀꯣꯞꯄꯤ ꯁꯤꯗꯤ꯫ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕꯗꯤ ꯅꯈꯣꯡ ꯅꯈꯨꯠꯁꯦ ꯂꯣꯏ ꯊꯨꯗꯦꯛꯀꯗꯕꯅꯤ꯫ ꯋꯥꯖꯥꯎꯒꯁꯨ ꯉꯥꯡꯕ ꯁꯥꯔꯤ, ꯑꯃꯨꯛ ꯊꯥꯕꯗ ꯊꯥꯐꯝ ꯌꯥꯎꯗꯕ ꯅꯣꯏꯅꯁꯨ꯫ ꯃꯥꯒꯤ ꯁꯤꯡ ꯃꯄꯨꯟ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯌꯨꯝꯂꯣꯝꯗ ꯃꯈꯣꯡꯗꯨ ꯂꯥꯎꯅ ꯊꯥꯡꯂꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥ ꯅꯍꯥꯁꯤꯡꯗꯨ ꯉꯁꯥꯏꯒꯤ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯇꯥꯈꯤꯕ ꯑꯄꯤꯛꯄ ꯅꯨꯄꯥꯗꯨ ꯀꯟꯅ ꯊꯤꯔꯤ꯫ ꯅꯨꯄꯥ ꯑꯃꯅ "ꯑꯣ ꯄꯤꯛꯇ꯭ꯔꯨ, ꯀꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯀꯧꯕꯁꯦ ꯅꯪꯕꯨ ꯇꯥꯗ꯭ꯔꯕꯣ? ꯄꯤꯛꯇ꯭ꯔꯨ, ꯇꯥꯗ꯭ꯔꯕꯣ?" ꯅꯨꯄꯥ ꯑꯃꯅ "ꯑꯣ ꯏꯇꯥꯎ ꯄꯤꯛꯇ꯭ꯔꯨ, ꯅꯥꯄꯤꯅ ꯍꯦꯟꯅ ꯋꯥꯡꯕꯧ, ꯑꯩꯈꯣꯏꯅ ꯀꯧꯔꯤꯕꯁꯦ ꯇꯥꯔꯗꯤ ꯊꯣꯛꯂꯛꯑꯣ. ꯑꯌꯣ ꯈꯤꯇꯪ ꯀꯟꯅ ꯂꯥꯎꯕꯁꯤꯗ ꯈꯗꯥꯡꯁꯦ ꯆꯠꯈꯤꯒꯦ ꯇꯧꯏꯅꯦ." ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯇꯥꯎ ꯃꯌꯥꯝꯅ ꯃꯥꯕꯨ ꯀꯧꯔꯦ ꯇꯥꯕꯗ ꯁꯨꯞꯆꯤꯜꯂꯒ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯅ ꯍꯧꯒꯠꯂꯛꯂꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇꯨꯗ ꯁ꯭ꯔꯣ ꯆꯤꯡꯂꯒ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯅ "ꯄꯤꯛꯇ꯭ꯔꯨ ꯑꯥꯗ ꯂꯩꯔꯦ. ꯀꯩꯅꯣ ꯃꯥꯅ ꯁ꯭ꯔꯣ ꯁꯤꯠꯂ ꯊꯣꯛꯂꯛꯏꯁꯤꯅ?" ꯅꯨꯄꯥ ꯑꯃꯅ "ꯍꯦꯟꯖꯤꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯥꯏꯁꯦ. ꯍꯩ ꯄꯤꯛꯇ꯭ꯔꯨ, ꯌꯦꯡꯅꯤꯡꯗ꯭ꯔꯦ, ꯄꯕ ꯊꯨꯅ ꯍꯧꯒꯠꯂꯣ. ꯑꯩꯈꯣꯏ ꯅꯪ ꯊꯥꯡꯕꯒꯤ ꯄꯥꯡꯒꯜꯒ ꯌꯥꯎꯗꯦꯀꯣ." ꯄꯤꯛꯇ꯭ꯔꯨ ꯁꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ "ꯅꯣꯏ ꯌꯥꯝ ꯐꯠꯇꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤ. ꯑꯩꯕꯨ ꯄꯥꯏꯔꯒ ꯂꯪꯉꯛꯄꯗꯨꯗ ꯑꯣꯛꯀꯦ ꯍꯥꯏꯗꯈꯩ ꯅꯥꯀꯟ ꯂꯣꯏ ꯊꯩꯗꯣꯛꯑꯒ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯑꯩꯅ ꯋꯥꯅ ꯊꯣꯛꯂꯛꯏꯁꯦ ꯍꯧꯒꯠꯄꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯂꯩꯄꯣꯟꯇꯦꯅꯦ, ꯍꯥ?" ꯅꯨꯄꯥ ꯑꯃꯅ "ꯄꯤꯛꯇ꯭ꯔꯨ, ꯅꯪꯅ ꯇꯥꯈ꯭ꯔꯤꯕ ꯃꯐꯝꯗꯣ ꯅꯥꯄꯤ ꯃꯔꯛꯇꯅꯤꯀꯣ. ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ. ꯌꯦꯡꯉꯨꯇꯣ, ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯃꯄꯥꯔꯤ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ ꯇꯣꯠꯂꯝꯕꯒꯤꯅꯤ. ꯅꯪꯗꯤ ꯃꯥꯒꯤ ꯀꯤꯟ ꯆꯥꯍꯧꯗ꯭ꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ. ꯀꯤꯟ ꯆꯥꯍꯧꯗ꯭ꯔꯤꯁꯤ ꯐꯩ ꯍꯥꯏꯔꯤꯁꯤꯅꯤ." ꯄꯤꯛꯇ꯭ꯔꯨꯅ "ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯆꯨꯌꯣꯛꯏ, ꯑꯗꯨꯒ ꯃꯥꯅ ꯃꯁꯥꯁꯨ ꯌꯥꯝ ꯐꯔꯤꯁꯦ ꯀꯔꯤ ꯆꯥꯕꯖꯥꯠꯅꯣ?" ꯅꯨꯄꯥ ꯑꯃꯅ "ꯃꯤꯒꯤ ꯆꯥꯕ ꯃꯨꯊꯤꯗ ꯂꯩꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯅꯪꯁꯨ ꯆꯥꯅꯤꯡꯉꯤ ꯑꯣꯏꯔꯝꯒꯅꯤꯅꯦ, ꯆꯥꯅꯤꯡꯉꯝꯒꯅꯤ. ꯈꯔ ꯄꯤꯗꯣ, ꯆꯥꯎꯅꯕ ꯀꯥꯏꯅ." "ꯈꯜꯂꯤꯝꯅꯤ ꯀꯩꯅꯣ, ꯑꯩꯁꯨ ꯋꯥꯡ ꯆꯥꯎ ꯃꯤ ꯀꯥꯏꯗꯣ ꯑꯣꯏꯅꯤꯡꯂꯤ ꯄꯣꯠꯅꯤ." "ꯍꯩ ꯄꯤꯛꯇ꯭ꯔꯨ, ꯄꯤꯛꯅ ꯃꯔꯣꯟ ꯄꯤꯕ, ꯋꯥꯡ ꯆꯥꯎꯕ ꯃꯤ ꯀꯥꯏꯅ ꯃꯪꯂꯥꯟꯒꯁꯨ ꯁꯥꯒꯠꯂꯤ. ꯂꯥꯛꯑꯣ, ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯌꯨꯝꯗ ꯊꯤꯜꯂꯝꯕ ꯂꯥꯛꯑꯣ. ꯅꯪꯅ ꯐꯤꯡꯕ ꯁꯥꯔꯒ ꯂꯥꯝꯕꯁꯨ ꯐꯪꯗꯕ ꯃꯤꯗꯨꯗ ꯈꯠꯅꯕ ꯍꯧꯔꯨꯕꯒꯤ." ꯄꯤꯛꯇ꯭ꯔꯨꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯇꯥꯎ ꯃꯌꯥꯝꯗꯨ ꯑꯃꯗ ꯑꯃꯨꯛ ꯁꯝ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯄꯥꯔꯤ ꯌꯧꯔꯛꯇꯨꯅ ꯁꯤꯡ ꯃꯄꯨꯟꯗꯨ ꯃꯩ ꯊꯥꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯁꯦꯝꯂꯤ꯫ ꯊꯥꯔꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯆꯥꯕꯨ ꯎꯕꯗ꯫ "ꯏꯕꯨꯡꯉꯣ, ꯁꯤꯡꯗꯣ ꯍꯧꯖꯤꯛꯀꯤꯗꯨ ꯀꯣꯟꯅꯈ꯭ꯔꯦ. ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯁꯦꯝꯂꯣ. ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯂꯁꯤ ꯂꯥꯛꯑꯣꯗꯅ." "ꯏꯃꯥ, ꯆꯥꯛ ꯇꯣꯛꯂꯒ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥꯇꯣꯝꯆꯧꯅ ꯂꯧꯔꯤ ꯌꯥꯟꯕ ꯆꯠꯁꯦꯅ ꯍꯥꯏꯔꯛꯄ. ꯉꯔꯥꯡ ꯍꯥꯏꯔꯝꯕꯅꯤ. ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯡꯁꯦ ꯀꯛꯊꯣꯛꯂꯒꯦ. ꯌꯥꯝꯁꯨ ꯌꯥꯝꯗꯦ. ꯏꯃꯥ ꯍꯥꯟꯅ ꯆꯥꯊꯣꯛꯑꯝꯃꯣ." "ꯍꯦ, ꯏꯆꯥ ꯌꯥꯎꯗꯅ ꯏꯃꯥ ꯆꯥꯛ ꯀꯃꯥꯏ ꯆꯥꯗꯣꯏꯅꯣ? ꯍꯥ? ꯏꯃꯥ ꯈꯛ ꯀꯔꯝꯅ ꯆꯥꯎ ꯍꯥꯏꯕꯅꯣ? ꯉꯥꯏꯒꯦ, ꯏꯃꯥ ꯉꯥꯏꯒꯦ. ꯃꯥꯡꯒꯣꯟꯁꯤꯗ ꯐꯝꯂꯒ ꯉꯥꯏꯒꯦꯀꯣ." ꯃꯄꯥꯔꯤ ꯁꯤꯡꯗꯣ ꯀꯛꯅ ꯃꯃꯥꯗ ꯋꯥꯔꯤ ꯁꯥꯔꯛꯏ꯫ "ꯏꯃꯥ, ꯊꯕꯛ ꯆꯠꯄ ꯌꯥꯔꯣꯏꯀꯣ? ꯑꯩꯁꯨ ꯄꯥꯈꯪ ꯐꯥꯔꯕꯅꯤꯅ ꯏꯃꯥꯅ ꯊꯕꯛ ꯆꯠꯄꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ." "ꯏꯆꯥꯅꯗꯤ ꯄꯥꯈꯪ ꯐꯥꯔꯦ ꯍꯥꯏꯔꯤꯕ, ꯏꯃꯥꯒꯤ ꯃꯤꯠꯇꯗꯤ ꯏꯆꯥꯁꯦ ꯄꯥꯈꯪ ꯐꯥꯗ꯭ꯔꯤꯅꯦ." "ꯑꯁ, ꯑꯩꯈꯣꯏ ꯃꯥꯏ ꯍꯧꯅꯕꯤꯁꯤ ꯑꯃꯨꯛ ꯇꯧꯔꯅꯤ. ꯅꯁꯥꯗꯣ ꯁꯣꯟꯖꯤꯜꯂꯛꯀꯅꯤꯕ ꯊꯕꯛ ꯁꯨꯝ ꯁꯨꯔꯗꯤ. ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯊꯕꯛ ꯆꯠꯄꯗꯣ ꯌꯥꯔꯣꯏ. ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯣꯕ. ꯑꯩꯅ ꯊꯕꯛ ꯁꯨꯔꯒ ꯏꯃꯥ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ." "ꯏꯆꯥꯅ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥ ꯆꯠꯂꯔꯣই. ꯏꯆꯥꯅ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏꯌꯦ ꯏꯃꯥꯅ. ꯂꯣꯏꯁꯤꯜꯂꯣ. ꯏꯃꯥ ꯆꯥꯛ ꯊꯤꯔꯨꯈꯤꯒꯦꯀꯣ. ꯑꯗꯨ ꯂꯣꯏꯕꯒ ꯆꯪꯉꯛꯑꯣꯀꯣ." ꯊꯔꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯤꯕ ꯆꯪꯈ꯭ꯔꯦ꯫ ꯃꯄꯥꯔꯤꯁꯨ ꯁꯤꯡ ꯀꯛꯄꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯈꯨꯠ ꯃꯁꯥꯗꯨ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯈ꯭ꯔꯦ꯫ ꯆꯥꯛ ꯇꯣꯛꯂꯒ ꯃꯄꯥꯔꯤ
ꯃꯃꯥꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯔꯣꯁꯨ ꯆꯥꯛ ꯆꯥꯕꯒꯤ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯄꯥꯔꯤ ꯑꯃꯗꯤ ꯇꯣꯝꯆꯧꯒꯤ ꯈꯣꯡꯕꯨ ꯈꯔꯒ ꯊꯕꯛ ꯁꯨꯔꯤ꯫ ꯃꯄꯥꯔꯤꯕꯨ ꯌꯦꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯅ ꯍꯥꯏꯔꯛꯏ, ꯗꯥ ꯃꯄꯥꯔꯤꯒꯤ ꯃꯁꯥ ꯈꯨꯐꯁꯤꯗꯤꯕ ꯀꯂꯛꯆꯩ ꯁꯩꯇ꯫ ꯐꯗꯕꯅꯤꯗ ꯅꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ꯫ ꯇꯣꯝꯆꯧꯅ, ꯑꯦ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯀꯣ ꯏꯕꯨꯡꯉꯣ ꯃꯄꯥꯔꯤ꯫ ꯎꯁ ꯐꯁꯨ ꯐꯈ꯭ꯔꯦꯍꯦ ꯅꯪꯒꯤ ꯅꯁꯥꯁꯦ, ꯄꯥꯝꯕꯣꯝꯗꯨꯅꯒ ꯆꯥꯎꯔꯤꯕ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ, ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯈꯩꯁꯨ ꯗꯥ ꯃꯄꯥꯔꯤꯗ ꯂꯣꯏ ꯉꯥꯎꯅꯕꯅꯤ ꯈꯪꯉꯕ꯫ ꯃꯄꯥꯔꯤꯗꯨ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯏ꯫ ꯃꯈꯣꯏ ꯑꯇꯩꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯊꯕꯛ ꯑꯗꯨ ꯁꯨꯔꯤ꯫ ꯃꯄꯥꯔꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯂꯩꯁꯥꯕꯤ ꯈꯔꯅ ꯃꯄꯥꯔꯤ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯈꯠꯆꯤꯟꯅꯔꯒ ꯃꯄꯥꯔꯤꯕꯨ ꯀꯧꯔꯛꯏ꯫ ꯂꯩꯁꯥꯕꯤ ꯑꯃꯅ, ꯗꯥ ꯃꯄꯥꯔꯤ ꯊꯕꯛ ꯆꯠꯂꯨꯏꯔꯣ? ꯍꯣꯏ ꯆꯠꯂꯨꯏꯅꯦ꯫ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯔꯣ ꯅꯈꯣꯏꯗꯤ? ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯍꯣꯏ ꯊꯣꯛꯂꯛꯏꯅꯦ꯫ ꯑꯗꯣ ꯅꯣꯡꯃꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯁꯤꯡꯖꯨ ꯆꯥꯅꯁꯤꯀꯣ ꯗꯥ ꯃꯄꯥꯔꯤ꯫ ꯊꯕꯛ ꯁꯪꯉꯗꯤ ꯌꯥꯎꯒꯦ꯫ ꯑꯗꯨꯗꯤ ꯅꯈꯣꯏ ꯏꯁꯤꯡ ꯁꯣꯛꯎꯔꯣꯀꯣ, ꯑꯩ ꯏꯃꯥꯅ ꯉꯥꯏꯔꯝꯃꯅꯤ, ꯆꯠꯂꯦꯀꯣ꯫ ꯃꯄꯥꯔꯤꯗꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯃꯄꯥꯔꯤ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯈꯠꯂꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯅ, ꯑꯁ ꯑꯩꯗꯤ ꯉꯥꯎꯔꯦ ꯍꯥꯏꯕ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯣ ꯏꯕꯦꯝꯃ ꯈꯔ ꯈꯠꯂꯗꯤ ꯌꯥꯔꯦ, ꯅꯊꯟꯗ ꯉꯥꯎꯕꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯉꯥꯎꯔꯤꯅꯤ, ꯃꯥꯅ ꯍꯦꯟꯖꯤꯜꯂꯗꯨꯅ꯫ ꯑꯁ ꯅꯣꯏꯅ ꯈꯪꯗ ꯇꯧꯔꯤꯅꯤ, ꯊꯃꯣꯏꯁꯦ ꯐꯥꯖꯤꯟꯕ ꯉꯝꯗꯦ ꯍꯥꯏꯕ ꯍꯦꯛꯇ ꯈꯠꯅꯤꯡꯉꯛꯑꯦ ꯃꯤ꯫ ꯌꯥꯝ ꯈꯜꯂꯛꯀꯅꯨꯀꯣ, ꯄꯨꯈ꯭ꯔꯤꯁꯦ ꯅꯝꯖꯜꯂ ꯊꯝꯃꯝꯁꯅꯤ ꯍꯦꯟꯅ ꯉꯁꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯁꯤꯡꯗꯣ ꯁꯣꯛꯂꯛꯑꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯅ ꯁꯣꯛꯄ ꯂꯣꯏꯔꯕꯅꯤ꯫ ꯅꯪꯅ ꯏꯔꯥꯡ ꯇꯧꯔꯤꯉꯩꯗ ꯆꯠꯂꯣ, ꯃꯝꯁꯤꯜꯂꯛꯑꯦ ꯍꯥꯏꯔꯒ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯣꯝꯗ ꯑꯇꯣꯝꯕꯤꯗꯨ ꯃꯆꯦꯝ 6ꯅ ꯉꯥꯡꯂꯤ꯫ ꯃꯆꯦꯝ ꯑꯍꯜꯅ, ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ, ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇ ꯀꯌꯥ ꯅꯛꯁꯤꯟꯅꯒꯅꯨ ꯍꯥꯏꯗꯅ꯫ ꯃꯆꯦꯝ 5ꯁꯨꯕꯤꯅ, ꯅꯍꯥꯟꯁꯨ ꯏꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤ, ꯑꯩꯅ ꯂꯣꯟꯅ ꯎꯍꯧꯕ꯫ ꯃꯆꯦꯝ ꯑꯍꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯇꯥꯏꯕꯪ ꯃꯤꯒ ꯋꯥꯔꯤ ꯁꯥꯗꯅ ꯃꯈꯣꯏꯒ ꯇꯣꯠꯅ ꯇꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤ꯫ ꯑꯇꯣꯝꯕꯤꯗꯨ ꯉꯁꯥꯏ ꯃꯈꯩ ꯃꯪꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯨꯕꯅꯤ꯫ ꯃꯆꯦꯝ ꯑꯍꯜꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ, ꯀꯩꯅꯣ ꯏꯆꯦꯝ ꯑꯍꯜ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ? ꯑꯅꯛꯄꯗ ꯂꯩꯕ ꯇꯥꯏꯕꯪ ꯃꯤꯒꯅꯦ ꯂꯣꯏꯅ ꯈꯪꯗꯨꯅ ꯁꯤꯕ ꯇꯥꯔꯦ꯫ ꯍꯩꯄꯥꯁꯦ ꯁꯥꯔꯒ ꯑꯃꯨꯛ ꯉꯥꯡꯉꯦ ꯇꯨ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪ ꯅꯅꯥꯗꯨꯗ ꯇꯥꯗꯦ ꯅꯠꯇ꯭ꯔꯣ? ꯇꯥꯗꯦꯕ ꯅꯪ? ꯑꯁ ꯑꯩ ꯂꯣꯏ ꯈꯪꯉꯦꯃꯦ, ꯏꯆꯦꯝ ꯍꯣꯏꯅ ꯑꯩꯕꯨ ꯐꯅꯕꯅꯦ ꯍꯥꯏꯗꯅ ꯉꯥꯡꯂꯤꯕꯁꯦ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤꯅꯤ꯫ ꯁꯨꯝ ꯎꯃꯪ ꯋꯥꯃꯪꯗ ꯂꯩꯁꯤꯟꯕꯁꯦ ꯀꯣꯛ ꯉꯥꯎꯋꯦꯕ, ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯁꯥꯌꯣꯟ ꯈꯔ ꯇꯧꯔꯒ ꯏꯇꯥ ꯁꯥꯟꯅꯕꯅꯤ꯫ ꯃꯆꯦꯝ ꯌꯥꯏꯃꯅ, ꯃꯁꯤꯒꯤ ꯑꯇꯣꯝꯕꯤꯁꯦ ꯍꯦꯂꯣꯏ ꯑꯩꯈꯣꯏꯕꯨ ꯆꯦꯟꯗꯍꯟꯕ ꯑꯣꯏꯒꯗꯧꯔꯤ꯫ ꯏꯆꯦꯝ ꯑꯍꯜ ꯃꯁꯤ ꯑꯩꯒꯤ ꯃꯁꯤꯡꯗ ꯇꯧꯁꯤꯜꯂꯒꯦꯗꯣ꯫ ꯏꯆꯦꯝ ꯌꯥꯏ ꯑꯗꯨꯛ ꯐꯤꯡꯂꯗꯤ ꯌꯥꯔꯣꯏꯗ ꯏꯆꯦ, ꯑꯩꯗꯧꯅ ꯈꯔ ꯇꯦꯛꯇ꯭ꯔ ꯅꯧꯗꯅ ꯂꯩꯌꯣ꯫ ꯏꯆꯦꯝ ꯌꯥꯏꯒꯤ ꯃꯑꯣꯡꯗꯨꯗꯅꯤ ꯅꯍꯥꯟꯁꯨ ꯆꯥꯛꯊꯛ ꯇꯥꯜꯂꯨꯕ ꯆꯠꯂꯨꯔꯒ ꯃꯥꯏꯕꯒ ꯈꯠꯅꯔꯒ ꯂꯥꯛꯄꯗꯣ꯫ ꯃꯁꯤ ꯋꯥ ꯉꯥꯡꯕꯗꯅꯦ ꯌꯥꯝ ꯍꯦꯟꯖꯤꯜꯂꯤ ꯃꯁꯤ, ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯟꯒꯦ ꯃꯁꯤ, ꯅꯪ ꯈꯪꯕ꯭ꯔꯗꯣ? ꯑꯣ ꯑꯩꯕꯨ ꯐꯨꯔꯕ ꯅꯠꯇ꯭ꯔꯣ? ꯂꯩꯔꯣꯏꯌꯦ, ꯅꯣꯏꯒꯤ ꯃꯅꯥꯛꯇꯒꯅꯦ ꯑꯝꯇ ꯂꯩꯔꯣꯏꯕ꯫ ꯑꯇꯥꯞꯄ ꯃꯐꯝꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝꯗꯨꯗ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯂꯩꯔꯨꯒꯦꯕ ꯍꯧꯖꯤꯛ꯫ ꯃꯆꯦꯝ 4ꯁꯨꯕꯤꯅ, ꯑꯁ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ, ꯅꯣꯏ ꯂꯥꯡꯉ ꯂꯩꯍꯧꯔꯒꯦꯔꯣ? ꯂꯩꯍꯧꯔꯣ ꯅꯣꯏ, ꯑꯩ ꯆꯠꯂꯦ꯫ ꯑꯇꯣꯝꯕꯤ ꯅꯆꯦꯝꯅ ꯍꯥꯏꯕ ꯋꯥꯗ ꯊꯣꯏꯗꯕ ꯇꯧꯒꯅꯨꯀꯣ, ꯂꯝ ꯍꯦꯟꯒꯅꯨ꯫ ꯑꯇꯣꯝꯕꯤꯗꯨ ꯀꯞꯁꯤꯟꯅꯔꯒ ꯃꯆꯦꯝꯁꯤꯡꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯗꯈꯩ ꯂꯩ꯫ ꯃꯆꯦꯝ 6ꯇꯨꯁꯨ ꯉꯥꯡꯅꯕ ꯉꯝꯃꯛꯇꯕꯗꯒꯤ ꯃꯥꯒꯤ ꯂꯩꯐꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯇꯣꯝꯕꯤꯅ, ꯏꯆꯦꯝꯁꯤꯡꯁꯦ ꯂꯣꯏ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ, ꯅꯍꯥꯟꯒꯤ ꯃꯁꯛ ꯐꯖꯕ ꯄꯥꯈꯪꯗꯣ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯁꯤꯔꯅꯦ ꯑꯩꯕꯣ? ꯃꯥꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯀꯣꯏꯖꯥꯠꯂꯣ? ꯀꯣꯏꯔꯒ ꯑꯩꯅ ꯁꯦꯠꯅꯍꯜꯂꯦꯗꯅ꯫ ꯀꯥꯟꯅꯗꯦ, ꯃꯌꯨꯝꯗ ꯆꯠꯂꯒ ꯁꯪꯉꯨꯕꯅ ꯐꯅꯤ꯫ ꯃꯄꯥꯔꯤꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯍꯧꯕ ꯍꯩꯅꯧ ꯃꯈꯣꯡꯗꯨꯗ ꯐꯝꯂꯒ ꯊꯥꯕꯜ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯑꯇꯣꯝꯕꯤꯗꯨꯁꯨ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯌꯨꯝꯗꯒꯤ ꯑꯀꯣꯏꯕꯗ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯄꯥꯔꯤꯅ ꯐꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯎꯅꯤꯡꯂꯤꯕ ꯃꯤꯗꯨ ꯎꯔꯕꯗ ꯃꯊꯃꯣꯏꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯗꯨꯅ ꯅꯣꯛꯂꯒ ꯃꯄꯥꯔꯤꯒꯤ ꯅꯥꯀꯟꯗ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯗꯣꯔꯛꯏ꯫ ꯃꯄꯥꯔꯤ ꯊꯋꯥꯏ ꯇꯥꯅ ꯊꯥꯕꯜ ꯑꯗꯨꯕꯨ ꯌꯦꯡꯈꯤꯕꯅ ꯑꯇꯣꯝꯕꯤꯅ ꯃꯅꯥꯛꯇ ꯐꯝꯖꯤꯜꯂꯛꯄꯗꯨ ꯈꯪꯗ꯭ꯔꯦ꯫
ꯑꯣ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ? ꯃꯄꯥꯔꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯅꯥꯀꯟꯗ ꯍꯦꯂꯣꯏ ꯑꯗꯨꯅ ꯅꯣꯛꯂꯒ ꯐꯃꯨꯡꯗ ꯂꯩꯔꯝꯕꯗꯨꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥꯈꯜꯗꯨ ꯆꯃꯝꯅꯩ꯫ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗꯨꯗ ꯑꯇꯣꯝꯕꯤꯅ ꯅꯣꯛꯂꯒ ꯈꯪꯗꯅꯒꯁꯨ ꯇꯧꯔꯤ꯫ ꯅꯍꯥꯟꯗꯤ ꯌꯥꯝ ꯊꯧꯅꯥ ꯐꯈꯤꯗꯥꯏꯅꯦ, ꯉꯁꯤꯅ ꯑꯗꯨꯛ ꯊꯤꯅ ꯈꯪꯂꯤꯁꯤꯅ ꯀꯩꯒꯤ? ꯑꯦ ꯍꯦꯂꯣꯏ ꯃꯩꯊꯥꯕꯤ, ꯅꯪ ꯑꯣꯏꯔꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯏꯃꯥ ꯏꯆꯥꯒꯤ ꯌꯨꯝꯗ ꯂꯥꯛꯏꯁꯦ? ꯑꯀꯤ ꯑꯈꯪ ꯄꯤꯒꯦ ꯂꯥꯛꯏꯔꯣ? ꯃꯁꯛ ꯐꯖꯕ ꯄꯥꯈꯪ, ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯩ ꯅꯈꯣꯏꯕꯨ ꯈꯪꯍꯟꯒꯦꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯅꯪꯗꯤ? ꯑꯣꯅꯦ, ꯅꯪ ꯂꯨꯝꯕ ꯂꯥꯛꯏꯕ? ꯐꯔꯦ ꯉꯁꯤ ꯑꯣꯏꯔꯗꯤ꯫ ꯂꯩꯁꯥꯕꯤ ꯑꯩꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯑꯒ ꯂꯥꯛꯂꯁꯤ ꯐꯥꯎꯕ ꯀꯩꯁꯨ ꯈꯪꯖꯤꯟꯅꯗꯦꯃꯤ꯫ ꯀꯔꯤ? ꯅꯪꯕꯨ ꯃꯤꯔꯣ? ꯍꯦꯂꯣꯏ ꯏꯃꯥꯅ ꯃꯤꯒꯤ ꯃꯇꯧꯒ ꯇꯝꯅꯗꯅ, ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯤ! ꯅꯪꯅ ꯀꯦꯊꯁꯤꯟꯅꯗꯅ ꯑꯩꯕꯨ ꯐꯥꯗꯨꯒꯤ ꯍꯣꯠꯅꯩꯅꯦꯕ ꯅꯠꯇ꯭ꯔꯣ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯌꯥꯝ ꯊꯨꯅꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯅꯪ ꯆꯠꯍꯧꯔꯣ, ꯆꯠꯂꯣ꯫ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯁꯦ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯝꯂꯗꯤ ꯅꯪ ꯀꯩꯁꯨ ꯉꯥꯡꯂꯣꯏꯀꯣ? ꯍꯦꯂꯣꯏ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯕ ꯊꯝꯕ ꯌꯥꯗꯕ, ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇꯒ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯕ? ꯍꯦꯂꯣꯏ ꯑꯣꯏꯔꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯑꯇꯣꯝꯕꯤꯗꯨ ꯀꯞꯊꯣꯔꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯗꯨꯗ ꯃꯄꯥꯔꯤꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛꯁꯨ ꯃꯃꯥꯕꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯀꯞꯂꯤꯕ ꯍꯦꯂꯣꯏꯗꯨꯗ ꯇꯞꯅ ꯊꯦꯝꯂꯛꯏ꯫ ꯍꯦꯂꯣꯏ ꯅꯨꯄꯤ, ꯇꯣꯛꯑꯁꯦ꯫ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯞꯄꯗꯤ ꯏꯃꯥ ꯊꯣꯛꯂꯛꯑꯅꯤ꯫ ꯀꯞꯄꯅꯨ ꯍꯥꯏꯕ꯫ ꯑꯇꯣꯝꯕꯤꯗꯨ ꯍꯦꯟꯅ ꯀꯞꯈꯠꯂꯛꯏ꯫ ꯑꯁ ꯇꯣꯛꯑꯣꯕ, ꯑꯩ ꯃꯇꯨꯡ ꯉꯥꯡꯂꯔꯣꯏ꯫ ꯃꯔꯝ ꯃꯣꯛꯄꯅꯤ ꯁꯤ, ꯇꯣꯛ꯫ ꯑꯁꯦꯡꯕꯒꯤ ꯉꯥꯡꯂꯔꯣꯏꯗ꯭ꯔꯣ? ꯉꯥꯡꯂꯔꯣꯏ, ꯑꯩ ꯉꯥꯡꯂꯔꯣꯏꯕ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯅꯪ ꯆꯠꯂꯣ, ꯏꯃꯥ ꯁꯣꯏꯗꯅ ꯊꯣꯛꯂꯛꯑꯅꯦꯕ꯫ ꯊꯣꯛꯂꯛꯑꯣꯏ, ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯅꯪ ꯈꯛꯇꯅ ꯑꯗꯨꯝ ꯇꯥꯗꯣꯏꯅꯤ, ꯅꯪ ꯈꯛꯇꯅꯦꯕ ꯑꯩꯅ ꯇꯥꯍꯜꯂꯤꯁꯦ꯫ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤꯅ ꯀꯩꯁꯨ ꯇꯥꯔꯣꯏ, ꯄꯥꯈꯠꯀꯅꯨ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯍꯥꯟ ꯑꯩꯅ ꯁꯤꯡ ꯆꯝꯕ ꯆꯠꯄꯗꯁꯨ ꯑꯩꯕꯨ ꯂꯣꯟ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯉꯁꯤꯁꯨ ꯌꯨꯝꯗ ꯂꯥꯛꯏꯁꯦ? ꯃꯔꯝ ꯍꯥꯏꯔꯛꯑꯣ꯫ ꯑꯩꯅ ꯑꯍꯥꯟꯕ ꯎꯕꯗ ꯅꯪꯁꯦ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯔꯨꯔꯦ꯫ ꯆꯍꯤ 2ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯎꯃꯪꯗꯨꯗ ꯏꯁꯤꯡ ꯆꯟꯕ ꯂꯥꯛꯄꯗꯣ, ꯑꯗꯨꯗ ꯑꯩꯅ ꯎꯍꯧꯕꯅꯤ꯫ ꯑꯦ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯔꯦꯅ꯫ ꯑꯗꯨꯝ ꯀꯥꯟꯗ ꯅꯪꯁꯨ ꯑꯗꯨꯝ ꯂꯩꯔꯕꯣ ꯍꯥꯏꯁꯦ? ꯃꯐꯝꯗꯨꯗ ꯆꯍꯤ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯅꯪꯅ ꯑꯍꯥꯟꯕ ꯂꯥꯛꯄꯗꯨꯗ ꯏꯆꯦ ꯃꯌꯥꯝꯅ ꯎꯈꯤꯗꯅꯕ ꯑꯩꯅ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯋꯥꯏ꯫ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯈꯠꯂꯦꯗ ꯑꯩꯗꯤ꯫ ꯑꯩꯅ ꯇꯥꯕꯗꯗꯤ ꯍꯦꯂꯣꯏꯁꯦ ꯃꯤꯒ ꯆꯦꯜꯂꯒ ꯑꯊꯥꯞꯄ ꯆꯤꯡꯗꯒ ꯌꯥꯝ ꯄꯨꯏ ꯍꯥꯏ꯫ ꯇꯤꯟ ꯀꯥꯡꯀꯁꯦ ꯍꯦꯛꯇ ꯐꯥꯔꯒ ꯄꯤꯖꯩꯁꯨ ꯍꯥꯏꯅꯩ꯫ ꯑꯩꯗꯤ ꯌꯥꯎꯗꯦꯀꯣ꯫ ꯏꯆꯦꯝꯍꯜꯗꯣ ꯃꯥꯅ ꯑꯅꯝꯕꯅꯤ ꯅꯨꯄꯥ ꯐꯥꯔꯤꯗꯨꯗꯤ꯫ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯀꯌꯥ ꯌꯥꯎꯗꯦ꯫ ꯑꯩꯅ ꯇꯧꯔꯤꯕ ꯍꯥꯏꯕꯕꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯔꯨꯞ ꯁꯥꯟꯅꯕ, ꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯒ ꯅꯣꯏꯒ ꯇꯤꯟꯅꯕꯕꯨ ꯌꯥꯕ꯭ꯔꯣ? ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯇꯥꯗ꯭ꯔꯤ꯫ ꯌꯥꯗꯦ꯫ ꯏꯆꯦꯝꯁꯤꯡꯅ ꯑꯩꯕꯨ ꯌꯥꯝꯅ ꯉꯥꯡꯉꯤ, ꯇꯥꯏꯕꯪ ꯃꯤꯒ ꯃꯔꯨꯞ ꯁꯥꯟꯅꯩ ꯍꯥꯏꯗꯅ꯫ ꯑꯗꯣ ꯑꯩꯒꯤ ꯇꯥꯏꯕꯪ ꯃꯤ ꯅꯈꯣꯏꯁꯦ ꯌꯥꯝ ꯀꯜꯂꯛꯆꯩ, ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯃꯄꯥꯔꯤꯗꯨ ꯑꯇꯣꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯆꯝꯖꯕꯗꯨꯗ ꯅꯨꯡꯁꯤꯕ ꯇꯞꯅ ꯐꯥꯎꯔꯛꯏ꯫ ꯑꯇꯣꯝꯕꯤꯗ ꯃꯤꯠꯀꯨꯞꯇꯒ ꯌꯦꯡꯂꯒ ꯂꯩ ꯃꯄꯥꯔꯤꯗꯣ꯫ ꯑꯇꯣꯝꯕꯤꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯃꯥꯏꯗꯒ ꯀꯩꯀꯩ ꯄꯛꯑꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯑꯇꯣꯝꯕꯤꯗꯨ ꯃꯃꯥꯏꯗꯒ ꯅꯥꯟꯖꯩ ꯀꯔꯤ ꯄꯛꯂꯕꯅꯣ ꯈꯟꯅ꯫ ꯃꯄꯥꯔꯤꯅ ꯑꯇꯣꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯇꯣꯝꯕꯤꯗꯨ ꯍꯦꯂꯣꯏ ꯑꯣꯏꯖꯔꯕꯁꯨ ꯃꯤꯍꯨꯜ ꯆꯣꯡꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯀꯩꯗꯧꯔꯒꯦ? ꯃꯄꯥꯔꯤ ꯋꯥꯈꯜꯗꯨ ꯐꯥꯖꯤꯟꯖꯗꯨꯅ ꯄꯥꯏꯔꯝꯕ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯊꯥꯗꯣꯛꯏ꯫ ꯅꯪꯒꯤ ꯈꯨꯠꯇꯥꯡꯗ ꯇꯤꯟ ꯑꯃ ꯇꯣꯡꯂꯝꯃꯤ, ꯑꯗꯨꯗꯣ ꯑꯩꯅ ꯂꯧꯊꯣꯛꯄꯤꯕꯅꯤ꯫ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯔꯣꯏꯗ꯭ꯔꯣ? ꯂꯥꯛꯑꯗꯤ ꯑꯩ ꯊꯣꯛꯂꯛꯀꯦ꯫ ꯅꯍꯥꯟꯒꯤ ꯁꯤꯡꯗꯨ ꯂꯩꯔꯤ, ꯃꯗꯨ ꯂꯣꯏꯕ ꯂꯥꯛꯀꯅꯤ꯫ ꯅꯪꯅ ꯊꯣꯛꯂꯛꯀꯦ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯑꯣ꯫ ꯍꯌꯦꯡꯈꯩꯗꯤ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯐꯝꯂꯝꯒꯦ, ꯅꯪꯁꯨ ꯂꯥꯛꯑꯣ, ꯏꯕꯥꯅꯤ ꯄꯨꯟꯅ ꯊꯥꯕꯜ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯊꯔꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯏ꯫ ꯃꯃꯥꯒꯤ ꯃꯈꯣꯜ ꯇꯥꯔꯕꯗ ꯄꯥꯔꯤ ꯑꯃꯗꯤ ꯑꯇꯣꯝꯕꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯄꯥꯔꯤꯅ ꯅꯪ ꯆꯠꯂꯣꯕ, ꯏꯃꯥꯅ
ꯑꯇꯣꯝꯕꯤꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯄꯥꯔꯤꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯀꯩꯁꯨ ꯇꯧꯗꯕ ꯃꯒꯨꯝꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯁꯤꯗ ꯂꯩ꯫ ꯂꯥꯛꯑꯣꯅꯦ, ꯊꯦꯡꯉꯦ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯩꯅꯧ ꯃꯈꯣꯡꯗꯨꯗ ꯐꯝꯒꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗꯦꯗ ꯀꯣꯏꯕꯨꯡꯉꯣ ꯅꯪꯁꯦ꯫ ꯏꯃꯥ, ꯍꯪꯆꯤꯠ ꯂꯥꯡꯂꯒ ꯁꯨꯝ ꯐꯝꯕꯅꯤ꯫ ꯏꯃꯥ ꯆꯪꯉꯝꯃꯣ, ꯑꯩꯁꯨ ꯆꯪꯉꯒꯦ꯫ ꯆꯪꯉꯛꯑꯣꯀꯣ, ꯀꯨꯏꯅ ꯂꯩꯔꯅꯨ꯫ ꯊꯥꯔꯣ ꯏꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯄꯥꯔꯤꯁꯨ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯏꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯄꯥꯔꯤ ꯑꯃꯗꯤ ꯑꯇꯣꯝꯕꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯛꯏ꯫ ꯑꯇꯣꯝꯕꯤꯁꯨ ꯃꯁꯦꯝ ꯇꯔꯨꯛꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗꯕ ꯃꯈꯩ ꯂꯧꯗꯕ ꯃꯈꯩ ꯍꯦꯂꯣꯏꯅ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯗꯨꯅ ꯇꯝꯕ ꯄꯥꯈꯪ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯄꯥꯔꯤꯁꯨ ꯑꯗꯨꯃꯉꯥꯏ ꯑꯇꯣꯝꯕꯤꯕꯨ ꯍꯦꯂꯣꯏ ꯑꯣꯏꯔꯕꯁꯨ ꯂꯧꯔꯒꯦ ꯈꯟꯗꯨꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯇꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡ ꯃꯥꯌꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯁꯥꯔꯤ ꯋꯥꯁꯛ ꯐꯥꯎꯕ ꯁꯛꯅꯔꯝꯃꯤ꯫ ꯊꯥꯔꯣ ꯃꯁꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯄꯥꯔꯤꯒ ꯑꯇꯣꯝꯕꯤꯒꯗꯨ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯄꯥꯔꯤꯅ ꯑꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ, ꯑꯇꯣꯝꯕꯤ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯦ ꯅꯪꯒꯤ ꯅꯆꯦꯁꯤꯡꯅ ꯆꯩꯕ꯭ꯔꯥ? ꯆꯩ꯫ ꯑꯩꯕꯨ ꯐꯨꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯅ ꯉꯥꯡꯂꯁꯨ ꯑꯩꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯀꯅꯤ꯫ ꯌꯥꯝ ꯊꯤꯅ ꯐꯨꯕ꯭ꯔꯥ ꯅꯪꯕꯣ ꯃꯈꯣꯏꯅꯒ? ꯑꯣ, ꯐꯨꯗꯤꯌꯦ, ꯏꯆꯦꯝ ꯇꯔꯨꯛꯅ ꯑꯩꯕꯨ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯁꯨꯝ ꯋꯥꯔꯛꯄꯅꯤ꯫ ꯑꯗꯣ ꯑꯩ ꯍꯌꯦꯡꯗꯤ ꯁꯤꯡ ꯆꯟꯕ ꯂꯥꯛꯇꯣꯏꯅꯤ꯫ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯅꯍꯥꯟꯃꯨꯛꯁꯨ ꯊꯣꯛꯂꯛꯀꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯊꯣꯛꯂꯛꯇꯦ꯫ ꯑꯩ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯒ ꯂꯩ, ꯈꯪꯉꯕꯣ? ꯑꯗꯨꯒꯤꯗꯣ ꯏꯆꯦꯝ ꯇꯔꯨꯛꯅ ꯑꯩꯕꯨ ꯏꯄꯥ ꯁꯣꯔꯦꯟꯒꯤ ꯃꯅꯥꯛꯇ ꯊꯧ ꯑꯃꯒꯤ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅꯅꯦ ꯑꯩꯕꯨ ꯊꯥꯕꯅꯤ꯫ ꯑꯗꯨꯒꯤ ꯅꯪ ꯁꯥꯎꯒꯅꯨ꯫ ꯁꯥꯎꯗꯦꯗ, ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ꯫ ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯃꯤꯡ ꯑꯣꯏꯅ ꯑꯃꯨꯛ ꯐꯥꯎ ꯀꯧꯗꯦ, ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯀꯧꯗꯣꯏꯅꯣ ꯈꯪꯗꯦ, ꯅꯪꯅꯁꯨ ꯃꯤꯡꯁꯨ ꯍꯥꯏꯗꯦ꯫ ꯑꯣ, ꯑꯩꯅ ꯁꯣꯏꯕꯅꯤꯅꯦ, ꯃꯄꯥꯔꯤ ꯍꯥꯏꯅ ꯑꯗꯨꯝ ꯀꯧ꯫ ꯌꯥꯝ ꯐꯖꯩꯌꯦ ꯅꯪꯒꯤ ꯃꯤꯡꯁꯦ, ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯄꯁꯨ ꯃꯥꯜꯂꯦ꯫ ꯑꯗꯣ ꯃꯤꯡ ꯑꯣꯏꯅ ꯀꯧꯕꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯏꯕꯨꯡ ꯄꯥꯔꯤ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯒꯦ, ꯌꯥꯕ꯭ꯔꯥ? ꯍꯣꯏ, ꯀꯧ, ꯀꯩꯁꯨꯝ ꯀꯥꯏꯗꯦ꯫ ꯑꯗꯣ ꯏꯕꯨꯡ ꯄꯥꯔꯤ, ꯉꯁꯤꯗꯤ ꯊꯦꯡꯂꯦ, ꯏꯃꯥꯅ ꯎꯈ꯭ꯔꯗꯤ ꯅꯪꯕꯨ ꯂꯥꯟꯅ ꯈꯟꯈ꯭ꯔꯅꯤ꯫ ꯅꯪꯁꯨ ꯆꯪꯂꯣ, ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯏꯆꯦꯝ ꯇꯔꯨꯛꯅ ꯑꯩꯕꯨ ꯊꯤꯔꯝꯃꯅꯤꯕ꯫ ꯑꯗꯨꯗꯤ ꯑꯩ ꯆꯪꯂꯒꯦ, ꯅꯪꯁꯨ ꯆꯠꯂꯣ꯫ ꯅꯆꯦꯁꯤꯡꯅꯅꯦ ꯑꯃꯨꯛ ꯐꯨꯕꯤꯔꯅꯤ, ꯑꯩ ꯆꯪꯉꯦꯀꯣ꯫ ꯃꯄꯥꯔꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯇꯣꯝꯕꯤꯅ ꯃꯄꯥꯔꯤ ꯆꯪꯈꯤꯕꯗꯨ ꯅꯨꯡꯁꯤꯅ ꯃꯄꯤꯔ ꯆꯦꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯌꯥꯝ ꯂꯥꯜꯂꯕ꯭ꯔꯅꯦ? ꯏꯆꯦꯝ ꯇꯔꯨꯛꯅ ꯑꯩꯕꯨ ꯉꯥꯡꯕ ꯆꯩꯕ ꯂꯦꯞꯇ꯭ꯔꯤ꯫ ꯇꯥꯏꯕꯪ ꯃꯤꯅ ꯑꯩꯈꯣꯏꯒ ꯅꯨꯡꯁꯤꯅꯕ ꯊꯝꯕ ꯌꯥꯗꯦ ꯍꯥꯏꯗꯅ, ꯑꯗꯨꯒ ꯍꯦꯂꯣꯏ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯅꯨꯡꯁꯤꯕ ꯊꯝꯕ ꯌꯥꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤ꯫ ꯑꯩꯅ ꯇꯧꯔꯤꯁꯦ ꯏꯆꯦꯝ ꯇꯔꯨꯛꯄꯨ ꯏꯀꯥꯏ ꯄꯤꯔꯨꯛ ꯈꯨꯡꯅꯕ ꯑꯣꯏꯅ ꯊꯣꯛꯂꯗ꯭ꯔꯥ? ꯏꯀꯣꯛ ꯑꯁꯤꯗ ꯕ꯭ꯔꯖ ꯁꯤꯡꯖꯪ ꯀꯌꯥꯅ ꯇꯥꯔꯛꯂꯕꯁꯨ ꯏꯕꯨꯡ ꯄꯥꯔꯤ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩ ꯍꯣꯡꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯇꯣꯝꯕꯤꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯃꯥꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯅ ꯃꯁꯦꯝ ꯇꯔꯨꯛꯅ ꯑꯇꯣꯝꯕꯤꯕꯨ ꯊꯤꯔꯤ꯫ ꯃꯁꯦꯝ ꯇꯔꯨꯛꯇꯨ ꯏꯁꯧ ꯂꯥꯡꯗꯅ ꯊꯤꯔꯤꯕꯗꯨ ꯑꯇꯣꯝꯕꯤꯅ ꯇꯨꯡꯂꯣꯝꯗꯒꯤ ꯇꯞꯅ ꯌꯦꯡꯂꯒ ꯍꯥꯏ, ꯏꯆꯦꯝ ꯇꯔꯨꯛ, ꯑꯩ ꯁꯤꯗ ꯂꯩ꯫ ꯃꯆꯦꯝ ꯑꯍꯜꯅ, ꯑꯇꯣꯝꯕꯤ, ꯅꯪ ꯀꯔꯥꯏ ꯆꯠꯂꯨꯏ? ꯅꯪ ꯀꯔꯥꯏ ꯆꯠꯂꯨꯒꯦ? ꯃꯁꯦꯝ ꯌꯥꯏꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯪ ꯆꯠꯂꯨꯏ ꯑꯣꯏꯔꯝꯒꯅꯤꯅꯦ, ꯑꯣꯏꯔꯝꯒꯅꯤ ꯑꯁꯦ꯫ ꯃꯆꯦꯝ ꯑꯍꯜꯅ ꯑꯃꯨꯛ, ꯑꯇꯣꯝꯕꯤ, ꯅꯪ ꯅꯆꯦꯝ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯁꯦ ꯂꯧꯔꯔꯣꯏꯗ꯭ꯔꯥ? ꯑꯩꯈꯣꯏꯕꯨ ꯂꯩꯌꯥꯝꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯄꯤꯔꯨꯛ ꯈꯨꯝꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ? ꯏꯆꯦꯝ ꯑꯍꯜ, ꯑꯩ ꯑꯔꯥꯟꯕ ꯊꯕꯛ ꯀꯩꯁꯨ ꯇꯧꯗꯦ, ꯁꯨꯞꯅꯒꯤ ꯏꯕꯨꯡ ꯄꯥꯔꯤꯕꯨ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯈꯛꯇꯅꯤ꯫ ꯃꯆꯦꯝ ꯃꯉꯥꯁꯨꯕꯤꯅ, ꯍꯔꯦ, ꯏꯕꯨꯡ ꯄꯥꯔꯤ ꯀꯥꯏꯅ ꯍꯥꯏꯌꯦ ꯏꯆꯦꯝ ꯑꯍꯜ, ꯃꯁꯤ ꯉꯥꯍꯨꯝꯀꯣ ꯃꯁꯦ, ꯃꯥꯅ ꯍꯧꯗꯅ ꯃꯤꯒꯤ ꯄꯥꯈꯪꯗꯣ ꯐꯥꯔꯤ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯑꯩ ꯉꯁꯤꯐꯥꯎ ꯑꯗꯨꯝꯕ ꯃꯍꯩꯗꯣ ꯁꯤꯖꯤꯟꯅꯗꯦ꯫ ꯃꯆꯦꯝ ꯑꯍꯜꯅ, ꯅꯆꯤꯟꯗꯨ ꯈꯨꯝꯒꯅꯨ ꯑꯇꯣꯝꯕꯤ, ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯆꯩ ꯃꯇꯝꯗ ꯅꯪꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨꯅꯦ, ꯂꯥꯏꯅꯁꯨ ꯃꯤꯅꯁꯨ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ꯫ ꯃꯆꯦꯝ ꯑꯍꯜꯗꯨ ꯁꯥꯎꯔꯒ ꯐꯨꯠ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯇꯩꯁꯨ ꯃꯥꯒꯤ ꯂꯩꯐꯝꯗ ꯆꯠꯅꯈ꯭ꯔꯦ꯫ ꯃꯆꯦꯝ ꯃꯔꯤꯁꯨꯕꯤꯅ ꯇꯞꯅ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ, ꯑꯇꯣꯝꯕꯤ, ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯇꯝꯕ ꯄꯥꯈꯪ ꯑꯗꯨꯅꯗꯤ ꯅꯪꯁꯦ ꯍꯦꯂꯣꯏꯅꯤ ꯍꯥꯏꯕ ꯈꯪꯕ꯭ꯔꯣ? ꯈꯪꯏ꯫ ꯅꯪ ꯍꯦꯂꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯦ ꯊꯨꯒꯥꯏꯗꯨꯅ ꯇꯝꯕ ꯄꯥꯈꯪ ꯑꯗꯨꯗ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ?
ꯏꯆꯦꯃꯌꯥꯏ, ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ. ꯏꯆꯦꯝ ꯇꯔꯨꯛꯅ ꯑꯩꯕꯨ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯤꯔꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯁꯨꯛꯃꯥꯡ ꯃꯥꯡꯂꯣꯏ. ꯏꯕꯨꯡ ꯄꯥꯔꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯁꯨ ꯃꯥꯅ ꯃꯄꯣꯛ ꯑꯃꯃꯨꯛ ꯄꯣꯛꯂꯛꯄꯗꯣ ꯑꯩ ꯉꯥꯏꯒꯅꯤ. ꯃꯥꯒꯤ ꯃꯄꯣꯛꯇ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯕꯁꯨ ꯑꯩꯒ ꯏꯇꯥ ꯁꯥꯟꯅꯒꯅꯤ. ꯃꯥꯒꯤ ꯂꯝꯕꯤꯗ ꯐꯠꯇꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯑꯩꯅ ꯂꯣꯏꯅ ꯉꯥꯛꯀꯅꯤ. ꯏꯆꯦꯃꯌꯥꯏ, ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨꯕ. ꯃꯇꯧ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤ ꯃꯍꯥꯛꯀ ꯑꯩꯒ ꯊꯨꯡꯅꯒꯅꯤ? ꯏꯆꯦꯃꯌꯥꯏ, ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ. ꯇꯥꯅꯤꯡꯗꯦꯗ ꯇꯣꯝꯕꯤ. ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯨꯗ ꯃꯪꯂꯥꯟ ꯁꯥꯒꯠꯂꯅꯨ. ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯪ ꯆꯠꯄ ꯂꯦꯞꯄꯣ. ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤꯗꯤ ꯑꯀꯥꯎ ꯄꯣꯔꯩ ꯆꯟꯒꯟꯕꯅꯤ. ꯈꯔ ꯂꯩꯔꯒ ꯅꯪꯕꯨ ꯀꯥꯎꯊꯣꯛꯂꯒꯅꯦ ꯇꯥꯏꯕꯪ ꯃꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯅꯤ. ꯑꯩ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯧꯔꯒ ꯂꯩꯈꯤꯕꯗꯣ ꯌꯦꯡꯕ ꯉꯝꯂꯣꯏ. ꯏꯆꯦꯃꯌꯥꯏ, ꯅꯪꯅ ꯏꯆꯦꯝꯍꯜꯕꯨꯁꯨ ꯈꯔ ꯑꯃꯨꯛꯇ ꯊꯦꯝꯕꯤꯌꯨ. ꯑꯇꯣꯝꯕꯤ, ꯂꯝ ꯍꯦꯟꯒꯅꯨ. ꯍꯌꯦꯡꯗꯒꯤ ꯅꯪ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇ ꯆꯠꯄ ꯌꯥꯔꯣꯏꯀꯣ. ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ. ꯍꯌꯦꯡꯁꯤꯃꯇꯪꯗꯤ ꯑꯩ ꯆꯠꯆꯔꯨꯔꯒꯦ. ꯑꯗꯨꯒ ꯏꯆꯦꯝ ꯇꯔꯨꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯏꯜꯂꯒꯦ. ꯅꯣꯡꯉꯥꯜꯂꯦ. ꯃꯄꯥꯔꯤ ꯉꯟꯅ ꯍꯧꯗꯨꯅ ꯁꯨꯃꯥꯡꯗ ꯆꯥꯔꯤꯕꯁꯤꯡꯗꯨ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯔꯒ ꯃꯁꯥ ꯆꯥꯏꯊꯗꯨꯅ ꯃꯃꯥꯗ ꯏꯁꯤꯡ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯎꯃꯪ ꯇꯝꯅ ꯆꯠꯈ꯭ꯔꯦ. ꯃꯐꯝꯗꯨ ꯌꯧꯕꯒ ꯑꯇꯣꯝꯕꯤ ꯃꯩꯊꯣꯡ ꯑꯗꯨ ꯁꯨꯛꯅ ꯃꯄꯥꯔꯤꯕꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ. ꯑꯇꯣꯝꯕꯤꯅ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨ ꯎꯔꯒ ꯃꯄꯥꯔꯤꯅ, "ꯀꯩꯗꯧꯔꯒꯦ ꯑꯇꯣꯝꯕꯤ? ꯅꯆꯦꯁꯤꯡꯅ ꯅꯪꯕꯨ ꯐꯨꯕ꯭ꯔꯣ?" "ꯐꯨꯗꯦ. ꯁꯤ ꯅꯪꯒꯤ ꯁꯤꯡꯕ ꯄꯨꯅꯕ ꯑꯩꯅ ꯁꯤꯗ ꯊꯝꯂꯒ ꯂꯩꯔꯕꯅꯤ. ꯅꯪ ꯋꯥꯈꯤꯗꯅꯕ ꯍꯥꯏꯗꯅ." "ꯑꯇꯣꯝꯕꯤ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯁꯦꯡꯅ ꯍꯥꯏꯌꯣ. ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ." "ꯍꯦꯂꯣꯏ ꯑꯩꯈꯣꯏꯒ ꯇꯥꯏꯕꯪ ꯃꯤꯅ ꯑꯩꯈꯣꯏꯒ ꯂꯧꯅ ꯂꯩꯅꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯆꯦꯝꯍꯜꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯉꯤ. ꯑꯗꯨꯒ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯗꯤ ꯑꯀꯥꯎ ꯄꯔꯦ ꯌꯥꯝꯅ ꯆꯠꯂꯤ. ꯈꯔ ꯂꯩꯔꯒ ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯒ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯆꯩ ꯊꯥꯡꯉꯤ. ꯑꯩ ꯉꯁꯤꯗꯒꯤ ꯏꯕꯨꯡꯒꯤ ꯅꯥꯛꯇ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ." "ꯑꯇꯣꯝꯕꯤ, ꯀꯔꯤꯒꯤꯅꯣ? ꯑꯩ ꯅꯪ ꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯃꯣꯏ. ꯅꯨꯡꯇꯤꯒꯤ ꯅꯪ ꯂꯥꯛꯄꯗꯣ ꯑꯗꯨꯝ ꯉꯥꯏꯒꯅꯤ. ꯏꯕꯥꯅꯤ ꯋꯥꯁꯛꯅꯈꯤꯕꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯅꯪ ꯑꯩꯕꯨ ꯀꯥꯎꯊꯣꯛꯈꯤꯅꯤ ꯈꯪꯉꯤ. ꯑꯩ ꯎꯗ꯭ꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯒ ꯁꯣꯏꯗꯅ ꯃꯔꯤ ꯂꯩꯅꯈꯤꯅꯤ. ꯏꯆꯦꯃꯌꯥꯏꯅ ꯍꯥꯏꯕ ꯋꯥ ꯑꯩ ꯊꯥꯖꯩ. ꯑꯩ ꯆꯠꯂꯦ. ꯅꯪꯒꯤ ꯁꯤꯡ ꯃꯄꯨꯟꯁꯦ ꯅꯪ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ." ꯃꯄꯥꯔꯤꯗꯨ ꯑꯇꯣꯝꯕꯤꯒꯤ ꯈꯪꯍꯧꯗꯅ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯖꯗꯦ. ꯃꯥꯅ ꯀꯧꯕꯗꯁꯨ ꯇꯥꯈꯤꯗ꯭ꯔꯦ, ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ. ꯑꯇꯣꯝꯕꯤꯗꯨ ꯁꯤꯡ ꯃꯄꯨꯅ ꯄꯥꯏꯔꯒ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ. ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯄꯥꯔꯤꯗ ꯈꯠꯅꯕ ꯍꯧꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ. ꯅꯨꯄꯥ ꯑꯃꯅ, "ꯍꯦ ꯃꯄꯥꯔꯤ, ꯉꯥꯏꯈꯣ. ꯅꯪ ꯅꯍꯥꯟꯁꯨ ꯅꯪꯅ ꯉꯝꯗꯅ ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯐꯨꯔꯝꯕ. ꯉꯁꯤꯗꯤ ꯅꯪ ꯍꯟꯈꯤꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ." ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯁꯤ ꯌꯥꯝ ꯐꯥꯎꯏꯅ ꯃꯁꯦ. ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯒꯁꯦ ꯇꯥꯁꯤꯟꯅꯗꯈꯩ ꯃꯪꯂꯒ ꯂꯩꯅꯦꯁꯦ." ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯄꯤꯛꯇ꯭ꯔꯨꯗꯨ ꯐꯜꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯒ ꯃꯄꯥꯔꯤꯗ ꯆꯣꯡꯈꯠꯂꯒ ꯎꯇꯨꯞꯅ ꯊꯥꯔꯛꯏ. ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯗ ꯃꯄꯥꯔꯤꯗꯨ ꯂꯣꯡꯅ ꯍꯥꯏꯊꯈꯤꯔꯝꯃꯤ. ꯃꯈꯣꯏꯅ ꯐꯨꯔꯛꯂꯤꯕꯗꯨ ꯈꯨꯠ ꯍꯟꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗ꯭ꯔꯦ. ꯃꯄꯥꯔꯤꯅ ꯑꯗꯨꯝꯅ ꯈꯨꯠ ꯍꯜꯂꯛꯇ꯭ꯔꯕꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯗꯨꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ. ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯅ ꯈꯥꯝꯗꯣꯛꯇꯨꯅ ꯅꯨꯄꯥ ꯅꯍꯥ ꯈꯔꯗꯨ ꯈꯥꯝꯗꯣꯛꯂꯤ. ꯃꯄꯥꯔꯤ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯁꯤꯡ ꯃꯄꯨꯟꯗꯨ ꯀꯣꯜꯂꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ. ꯂꯩꯍꯧꯔꯤꯕ ꯃꯤꯈꯩꯗꯨ ꯃꯄꯥꯔꯤꯒꯤ ꯃꯑꯣꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ. ꯊꯥꯔꯣ ꯃꯁꯥꯅ ꯃꯥꯏ ꯃꯃꯤꯠ ꯁꯣꯛꯂꯒ ꯂꯥꯛꯄꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ, "ꯏꯕꯨꯡꯉꯣ, ꯅꯃꯥꯏ ꯅꯝꯃꯤꯁꯤꯗꯤ ꯀꯩꯗꯧꯔꯦ? ꯀꯅꯥ ꯈꯠꯅ ꯆꯩꯅꯔꯛꯂꯒꯦ ꯅꯪꯕꯣ?" ꯃꯄꯥꯔꯤ ꯀꯣꯜꯂꯝꯕꯁꯤꯡꯗꯨ ꯕꯨꯞ ꯂꯥꯎꯅ ꯊꯥꯗꯔꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯃꯃꯥꯕꯨ ꯀꯣꯜꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ. ꯉꯁꯥꯏ ꯃꯈꯩ ꯈꯥꯝꯖꯤꯜꯂꯒ ꯊꯝꯕ ꯃꯄꯤ ꯑꯗꯨ ꯃꯅꯤꯡꯇꯝꯅ ꯁꯤꯟꯊꯔꯛꯂꯤ. ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕ ꯃꯄꯥꯔꯤ ꯉꯁꯤꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯃꯒꯤꯗꯃꯛ ꯊꯧꯅꯥ ꯄꯨꯡꯕ ꯃꯥꯡꯈ꯭ꯔꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ. ꯃꯁꯥꯒꯤ ꯃꯑꯣꯡꯗꯨꯗ ꯊꯔꯣꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯪꯂꯕꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯍꯦꯛꯇ ꯃꯈꯨꯝꯂꯛꯏ. ꯃꯁꯥꯅ ꯍꯥꯏꯗꯣꯔꯛꯇ꯭ꯔꯕꯗ ꯊꯔꯣꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯃꯄꯥꯔꯤꯁꯨ ꯃꯥꯅ ꯁꯨꯝ ꯀꯞꯂꯒ ꯂꯩꯔꯕꯗꯤ ꯃꯃꯥꯅ ꯂꯥꯟꯅ ꯈꯟꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯨ ꯈꯔ ꯐꯥꯊꯔꯒ ꯃꯥꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯥꯡꯗ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ. ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯂꯝꯃꯤ ꯍꯥꯟꯅꯒꯨꯝ. ꯑꯗꯨꯕꯨ ꯃꯄꯥꯔꯤ ꯅꯨꯡꯇꯤꯒꯤ ꯎꯃꯪ ꯑꯗꯨꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ.
ꯑꯇꯣꯝꯕꯤꯕꯨ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯕꯗꯤ ꯈꯟꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯐꯥꯎꯁꯨ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯗ ꯑꯇꯣꯝꯕꯤꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯝꯂꯝꯃꯤ꯫ ꯃꯄꯥꯔꯤꯅ ꯊꯥꯕꯜꯗꯨꯕꯨ ꯌꯦꯡꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯑꯁꯨꯛ ꯐꯖꯕ, ꯌꯦꯡꯂꯤꯕ ꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯕ ꯊꯥꯕꯜ ꯅꯪꯁꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯐꯖꯕꯁꯤꯁꯨ ꯊꯤꯖꯤꯜꯂꯤ, ꯅꯥꯏꯇꯣꯝ ꯇꯥꯕ ꯑꯃ ꯑꯣꯏꯅꯁꯨ ꯎꯔꯤ꯫ ꯅꯪ ꯋꯥꯔꯝꯒꯅꯤꯀꯣ? ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯗ ꯅꯊꯟꯇ ꯅꯥꯏꯇꯣꯝ ꯇꯥꯔꯝꯂꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯏꯇꯣꯝ ꯇꯥꯕ ꯅꯪꯒꯤ ꯑꯩ ꯂꯩꯔꯤ, ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯅꯪꯕꯨ ꯌꯦꯡꯂꯤ꯫ ꯃꯄꯥꯔꯤꯒꯤ ꯃꯑꯣꯡꯗꯨ ꯑꯇꯣꯝꯕꯤꯅ ꯎꯊꯛ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯣꯟꯅ ꯌꯦꯡꯂꯒ ꯀꯞꯂꯤ꯫ ꯂꯥꯛꯇꯕ ꯅꯠꯇꯦ ꯃꯄꯥꯔꯤꯒꯤ ꯃꯅꯥꯛꯇ, ꯑꯗꯨꯕꯨ ꯃꯁꯦꯝ ꯇꯔꯨꯛꯅ ꯍꯥꯏꯕ ꯋꯥꯁꯤꯡꯗꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯆꯨꯝꯗ꯭ꯔꯕ ꯌꯦꯡꯂꯒꯦ ꯈꯟꯅ ꯑꯇꯣꯝꯕꯤꯁꯨ ꯃꯄꯥꯔꯤꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯛꯇꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯆꯍꯤ 50 ꯐꯥꯔꯛꯂꯦ꯫ ꯃꯄꯥꯔꯤ ꯉꯁꯤꯁꯨ ꯎꯃꯪ ꯑꯗꯨꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯤ꯫ ꯁꯤꯡ ꯑꯗꯨ ꯃꯄꯨꯟ ꯐꯖꯅ ꯄꯨꯜꯂꯒ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯑꯇꯣꯝꯕꯤꯕꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯁꯦꯝ ꯇꯔꯨꯛ ꯑꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯁꯦꯝ ꯑꯍꯜꯅ, ꯑꯇꯣꯝꯕꯤ, ꯉꯁꯤꯗꯤ ꯏꯆꯦꯝ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ꯫ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯅ ꯅꯪꯕꯨ ꯀꯥꯎꯊꯣꯛꯂꯒ ꯑꯇꯣꯞꯄ ꯂꯧꯈꯤꯅꯤ ꯍꯥꯏꯗꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯏꯆꯦꯝ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯦ꯫ ꯏꯆꯦꯝꯍꯜ, ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯕꯨꯡ ꯄꯥꯔꯤꯕꯨ ꯆꯥꯡ ꯌꯦꯡꯈꯤꯗꯣꯏꯔꯥ? ꯑꯩꯅ ꯋꯥꯅ ꯂꯩꯕꯗꯣ ꯏꯆꯦꯝ ꯅꯈꯣꯏ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ? ꯃꯆꯦꯝ ꯑꯍꯜꯅ, ꯑꯇꯣꯝꯕꯤ, ꯇꯝꯕ ꯄꯥꯈꯪ ꯑꯁꯤꯒꯤ ꯃꯑꯣꯡꯁꯤꯁꯨ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯀꯞꯂꯤꯕꯗꯨꯁꯨ ꯅꯆꯦꯝ ꯑꯩ ꯈꯪꯗꯕ ꯅꯠꯇꯦꯅꯦ꯫ ꯁꯤ ꯅꯆꯦꯝ ꯋꯥ ꯍꯥꯏꯒꯦ, ꯆꯠꯂꯣ꯫ ꯇꯝꯕ ꯄꯥꯈꯪ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯪ ꯍꯦꯛ ꯎꯕꯗ ꯃꯥꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯂꯒꯦ ꯈꯟꯗꯨꯅ ꯅꯪꯒꯤ ꯈꯨꯗꯥꯡ ꯍꯦꯛ ꯄꯥꯏꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯒꯅꯤ꯫ ꯏꯆꯦꯝꯍꯜ, ꯅꯍꯥꯟ ꯃꯈꯩ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯗꯣꯛꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯇꯣꯝꯕꯤ, ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯒꯅꯨ, ꯆꯠꯂꯣ꯫ ꯁꯨꯝ ꯀꯨꯏꯊꯗꯨꯅ ꯂꯩꯔꯕꯗꯤ ꯇꯝꯕ ꯄꯥꯈꯪꯁꯦ ꯆꯠꯈꯤꯕ ꯇꯥꯔꯦ꯫ ꯑꯇꯣꯝꯕꯤꯗꯨ ꯃꯁꯦꯝ ꯇꯔꯨꯛꯅ ꯄꯥꯝꯕꯩ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯔꯛꯂꯕꯗ ꯍꯔꯥꯎꯅ ꯃꯄꯥꯔꯤꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯔꯤ ꯑꯗꯨꯝꯅ ꯑꯇꯣꯝꯕꯤꯅ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯄꯗꯨꯗ ꯋꯥ ꯉꯥꯡꯗꯅ ꯑꯇꯣꯝꯕꯤꯗ ꯋꯥꯔꯧꯅ ꯌꯦꯡꯂꯒ ꯂꯩ꯫ ꯏꯕꯨꯡ ꯄꯥꯔꯤ, ꯑꯩ ꯊꯣꯛꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯕꯗꯨꯕꯣ? ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯏꯕꯨꯡ ꯄꯥꯔꯤ? ꯅꯍꯥꯟ ꯃꯈꯩꯅ ꯊꯣꯛꯂꯛꯇ꯭ꯔꯒ ꯉꯁꯤꯅ ꯊꯣꯛꯂꯛꯂꯤꯕꯁꯦ ꯑꯩꯕꯨ ꯑꯃꯨꯛ ꯋꯥꯍꯟꯒꯦ ꯈꯜꯂꯒ ꯊꯣꯛꯂꯛꯂꯤꯕ꯭ꯔꯥ? ꯑꯍꯤꯡ ꯀꯌꯥ ꯅꯪꯕꯨ ꯂꯥꯛꯄ ꯀꯌꯥꯝ ꯋꯥꯅ ꯉꯥꯏꯈꯤ꯫ ꯏꯕꯥꯅꯤꯅ ꯐꯝꯂꯒ ꯊꯥꯕꯜ ꯌꯦꯡꯕ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯗ ꯑꯩ ꯅꯪꯕꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯉꯥꯏꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗꯅ ꯊꯣꯛꯂꯛꯇ꯭ꯔꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯊꯣꯛꯂꯛꯂꯤꯕꯅꯣ? ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯛꯇꯕ ꯑꯩꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯝꯂꯒ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯋꯥꯍꯜꯂꯝꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯇꯣꯝꯕꯤꯗꯨ ꯃꯄꯥꯔꯤꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯉꯥꯡꯂꯛꯄꯗꯨꯗ ꯀꯔꯤꯁꯨ ꯈꯨꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯔꯦ ꯍꯥꯏꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯄꯥꯔꯤꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯕꯗ ꯑꯇꯣꯝꯕꯤꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯇꯣꯝꯕꯤꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗꯨꯗ ꯃꯄꯥꯔꯤꯅ ꯑꯇꯣꯝꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯏ꯫ ꯑꯗꯨꯒ, ꯀꯩꯒꯤꯅꯣ ꯆꯠꯈꯤꯒꯦ ꯇꯧꯔꯤꯗꯤ? ꯑꯩꯅ ꯃꯇꯝ ꯀꯌꯥ ꯑꯁꯨꯛ ꯋꯥꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯅꯪꯅ ꯑꯁꯨꯝꯅ ꯆꯠꯈꯤꯅꯕ꯭ꯔꯥ? ꯉꯁꯤꯗꯤ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯔꯗꯣꯏꯅꯤ꯫ ꯅꯪ ꯆꯠꯈꯤꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯉꯁꯥꯏ ꯃꯈꯩ ꯂꯣꯟꯅ ꯑꯅꯤꯗꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯃꯁꯦꯝ ꯇꯔꯨꯛꯇꯨ ꯃꯄꯥꯔꯤꯅ ꯑꯗꯨꯝꯅ ꯈꯨꯗꯥꯡ ꯐꯥꯈꯤꯕꯗꯨꯗ ꯃꯍꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯗꯣꯔꯛꯏ꯫ ꯍꯦꯂꯣꯏ ꯇꯔꯨꯛꯇꯨꯅ ꯑꯗꯨꯝꯅ ꯐꯥꯎꯗꯣꯔꯛꯄꯗꯨꯗ ꯃꯄꯥꯔꯤꯗꯨ ꯍꯥꯏꯐꯦꯠ ꯇꯨꯝꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯝꯕꯤꯒꯤ ꯈꯨꯗꯥꯡꯗꯨꯗꯤ ꯊꯥꯗꯣꯛꯇꯦ꯫ ꯑꯇꯣꯝꯕꯤ ꯐꯥꯕ ꯂꯥꯛꯂꯤꯕꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯇꯨꯡꯗ ꯑꯇꯣꯝꯕꯤꯗꯨ ꯂꯣꯠꯍꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯂꯣꯏ ꯑꯍꯜꯅ ꯍꯥꯏꯔꯛꯏ, ꯑꯍꯝ, ꯃꯁꯛ ꯐꯖꯕ ꯄꯥꯈꯪ, ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯁꯦꯝ ꯇꯔꯨꯛꯅꯤ꯫ ꯃꯄꯥꯔꯤꯅ, ꯅꯈꯣꯏꯅ ꯑꯇꯣꯝꯕꯤꯕꯨ ꯄꯨꯒꯦ ꯈꯜꯂꯤꯕꯗꯣ ꯉꯁꯤꯒꯤꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯃꯆꯦ ꯃꯉꯥ ꯁꯨꯕꯤꯅ, ꯋꯥꯔꯤꯁꯦ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯧꯔꯦ꯫ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯕꯨ ꯄꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯅꯠꯇꯦ꯫ ꯊꯧꯅꯥꯗꯣ ꯐꯝꯕꯂꯦ ꯑꯝꯇꯀꯣ ꯐꯥꯖꯤꯜꯂꯣ꯫ ꯑꯗꯨꯅ ꯁꯨꯝ ꯇꯧꯔꯛꯑꯗꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯇꯣꯝꯕꯤꯅ ꯐꯠ ꯂꯥꯎꯅ, ꯏꯆꯦꯝꯇꯣꯟ, ꯄꯨꯛꯅꯤꯡꯗꯣ ꯐꯥꯖꯤꯟꯕꯤꯌꯣ꯫ ꯑꯩ ꯃꯈꯥ ꯇꯥꯅꯅꯦ ꯑꯋꯥꯕꯒ ꯈꯥꯡꯕ ꯉꯝꯖꯔꯣꯏꯀꯣ꯫ ꯃꯁꯦꯝ ꯑꯍꯜꯅ, ꯍꯦ, ꯅꯪꯕꯨ ꯉꯁꯤꯃꯛ ꯃꯇꯨꯡ ꯏꯜꯂꯒꯦ ꯈꯜꯂꯕ꯭ꯔꯣ? ꯌꯥꯏꯃ, ꯉꯁꯤ ꯅꯨꯃꯤꯠ ꯐꯕ꯭ꯔꯅꯦ? ꯐꯔꯝꯃꯣꯏꯗ꯫ ꯃꯆꯦꯝ ꯌꯥꯏꯅ, ꯏꯆꯦꯝꯍꯜ, ꯅꯨꯃꯤꯠꯄꯨꯗꯤ ꯐꯩ꯫ ꯀꯔꯤꯅꯣ ꯏꯆꯦꯝꯍꯜꯅꯁꯨ ꯑꯌꯥꯕ ꯄꯤꯈ꯭ꯔꯒ ꯑꯃꯨꯛ ꯌꯥꯅꯤꯡꯗꯕ?
ꯁꯨꯃꯥꯏꯅ ꯇꯧꯅꯤꯗꯤ ꯀꯅꯥ ꯈꯪꯅꯤ ꯑꯩꯗꯤ ꯇꯝꯕ ꯅꯨꯄꯥꯁꯦ ꯁꯥꯎꯔꯒ ꯆꯠꯈꯤꯗꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯑꯇꯣꯝꯕꯤꯅ ꯏꯆꯦꯝꯍꯜ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤꯅ ꯎꯕ ꯐꯪꯂꯗꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯖꯈ꯭ꯔꯒꯦ꯫ ꯏꯄꯥ ꯁꯣꯔꯥꯔꯦꯟꯗ ꯏꯆꯦꯝ ꯇꯔꯨꯛꯅꯅꯦ ꯐꯅ ꯐꯅꯕ ꯈꯔꯝꯇ ꯍꯥꯏꯅꯕꯤꯔꯣꯀꯣ, ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯔꯛꯁꯤꯗ ꯑꯗꯨꯝ ꯂꯩꯖꯍꯧꯔꯒꯦ꯫ ꯃꯆꯦꯝ ꯑꯍꯜꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏ ꯊꯥꯕꯤꯁꯦ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯌꯦꯡꯅꯤꯡꯗꯦ ꯑꯩ, ꯍꯩ ꯆꯠꯁꯤꯜꯂꯛꯑꯣ ꯏꯄꯥ ꯁꯣꯔꯥꯔꯦꯟꯗ ꯍꯥꯏꯔꯨꯅꯕ꯫ ꯇꯝꯕ ꯄꯥꯈꯪ ꯃꯥꯅ ꯈꯨꯗꯥꯡ ꯄꯥꯏꯈ꯭ꯔꯕꯗ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯂꯣꯏ ꯑꯍꯟꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯑꯇꯩꯁꯨ ꯃꯁꯦꯝꯅ ꯃꯥꯡꯈ꯭ꯔꯕꯗ ꯑꯇꯣꯝꯕꯤꯗ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯍꯦꯂꯣꯏ ꯌꯥꯏꯃꯗꯨꯅ ꯃꯄꯥꯔꯤꯗ ꯌꯦꯡꯂꯒ, ꯍꯦ ꯇꯝꯕ ꯄꯥꯈꯪ, ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯍꯦꯂꯣꯏꯅꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯍꯦꯛ ꯇꯧꯔꯕ ꯈꯨꯗꯛ ꯑꯗꯨꯗ ꯅꯊ꯭ꯋꯥꯏꯗꯣ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯑꯇꯣꯝꯕꯤ ꯂꯝ ꯍꯦꯟꯒꯅꯨ, ꯑꯩ ꯆꯠꯂꯦꯀꯣ꯫ ꯃꯆꯦꯝꯌꯥꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯇꯣꯝꯕꯤꯗꯨ ꯅꯣꯛꯏ꯫ ꯃꯄꯥꯔꯤꯅ ꯁꯤꯡ ꯃꯄꯨꯟꯗꯨ ꯄꯥꯏꯔꯒ, ꯑꯗꯨꯝ ꯅꯣꯛꯑꯒ ꯂꯩꯍꯧꯔꯒꯦꯔꯣ? ꯂꯩꯍꯧꯔꯣꯏ, ꯆꯠꯂꯁꯤ꯫ ꯅꯪꯒꯤꯗꯨꯃꯩ ꯂꯥꯛꯑꯗꯤ ꯃꯤꯒ ꯂꯣꯏꯅꯅꯦ ꯈꯪꯉꯁꯤꯕ ꯇꯥꯔꯦ꯫ ꯑꯁꯤꯔꯣ? ꯁꯤ ꯍꯥꯏꯔꯒ ꯑꯇꯣꯝꯕꯤ ꯑꯔꯣꯏꯕ ꯃꯥꯒꯤ ꯁꯛꯇꯤꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯧ ꯑꯃꯅ ꯁꯦꯠꯄ ꯐꯤꯖꯣꯜꯗꯨ ꯁꯦꯠꯂꯛꯏ꯫ ꯑꯥꯏ ꯈꯨꯐꯖꯁꯤꯗꯤ! ꯑꯇꯣꯝꯕꯤ ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯅ ꯍꯦꯟꯅ ꯐꯖꯩꯅ꯫ ꯑꯁ ꯌꯥꯔꯦ ꯆꯠꯂꯁꯤ꯫ ꯃꯄꯥꯔꯤ ꯑꯃꯗꯤ ꯑꯇꯣꯝꯕꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯑꯎꯕ ꯃꯤꯅ ꯑꯇꯣꯝꯕꯤꯗ ꯆꯥꯗꯧꯈꯩ ꯂꯣꯏꯅ ꯌꯦꯡꯅꯩ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯪꯕꯗ ꯃꯄꯥꯔꯤꯅ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯄꯥꯔꯤꯗ ꯉꯥꯎꯖꯕ ꯂꯩꯁꯥꯕꯤ ꯈꯔ ꯀꯞꯄ ꯐꯥꯎ ꯌꯥꯎꯅꯔꯝꯃꯤ꯫ ꯃꯈꯣꯏꯅꯤ ꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯊꯥꯔꯣ ꯃꯪꯒꯣꯟꯗ ꯂꯦꯞꯇꯨꯅ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯂꯥꯏꯃꯨꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯆꯥꯒꯤ ꯇꯨꯡꯗ ꯂꯥꯛꯄꯗꯨꯗ ꯊꯥꯔꯣ ꯆꯤꯡꯅꯅ ꯃꯆꯥ ꯇꯥꯍꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯀꯅꯥꯅꯣ? ꯃꯥ ꯅꯃꯧ ꯅꯨꯄꯤꯅꯤ꯫ ꯑꯇꯣꯝꯕꯤ ꯃꯀꯣꯛ ꯈꯨꯝꯂꯒ ꯊꯥꯔꯣꯗ ꯈꯨꯔꯨꯝꯂꯛꯏ꯫ ꯊꯥꯔꯣꯁꯨ ꯍꯔꯥꯎꯅ ꯃꯃꯧꯕꯨ ꯀꯨꯝꯈꯠꯄꯤꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯍꯥꯏꯅ ꯃꯆꯥ ꯃꯎ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯄꯥꯔꯤꯒꯤ ꯑꯍꯥꯟꯕ ꯃꯆꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯊꯥꯔꯣꯁꯨ ꯃꯁꯨ ꯐꯪꯂꯕꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯃꯆꯦꯝ ꯇꯔꯨꯛ ꯑꯗꯨꯁꯨ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯄꯥꯔꯤꯒꯤ ꯅꯨꯡꯉꯥꯏ ꯂꯩꯕꯗꯨ ꯎꯔꯒ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫